ngasai chakouba numise akoina masimtang akoina mayamda appeal tawjabasi hianga gi nini panba numisi lai na piramba numit ningol chakouba na leibasi aikoi gi community sina maite aibu khunai sina aikoi numisa isa chakouba ngamdaba shuti ngai raga natra diwali le thoi aibu mayam taramoi Christmas to January da Christmas tawre haiba taramoi adu maite gi di chakouba se shuti leite haidana November da tobo December da tobo yaurongani ko masigi pose aikhoina chakouba yaithosana bihu yaithoi haiba taramoi me Assam gi bihu tobo kanda bihu gi leiba mayam to loi ma shuti lothoga moi festival gi damta nong shuti lothoga ai se community mani Assamese ne na chauthok sabado maite aikhoina kari ngamoi doinoiba masina ina haijeningi bese aduna mamangi sahidagi aikhoina hianga gi ni pam numita akoina chakau jari bese atai kemte nate aikoi ise sel kayana aikoi gi chakau wala ko matam da samna ai ayak dili da sai kun manga sure ai gi ise mari lei chakau bese ayak ahum lak tegi hana yawa phangjade ngasi bokta adu bu chakau wala ko khudingi aikhoina ise sel sing kawangam daba ise sel sing na manipur thokpa phangdaba gi nungai daba ma leibado ngasi se chakau bani ko ai yum da chapa phangdre ko chakau yaujang ngani haibagi nungai daba du leitana ba haidana chakouba numisida tawjabaneba chakouba si manipur da su yaurure aduna delhi da yawu phangaroi aduna ai khudong chana naba sunday numita December numita tawge habase ai khoi culture thugaiba kaweba malem sida kanaguba community amatana magi culture se numi jaithoga taw moi ko adu aina mayam haijaningi masdi ai khoi isagi culture si ai khoi gi chakouba habase chakouba numita tawgadawni haibasima ai khoi punna leminasi haibasima mayamda haining masi mayam yabining bra mayam yabining ko masigi yabining matungda aikhoina suti si lawna bo honaba matamda aikhoi suti phangde aduna aikhoi restricted holiday oigadawni haina mamang sahidagi aikhoi ningol chakouba se restricted holiday oigadawni haidana male aikhoi India yi mafang khudimakta suti oinanabagi damakta aikhoina ngasi signature lawriba mayam se masi aikhoina letter ama tawrakanda Delhi government of India da governor da aikhoina masigi suti launa nabagi aikhoina process kara tawgani masi masu makayumba kayumba aikhoina restricted holiday oiba taragadi aikhoi loinaba hana by to see restricted holiday adum oi adu ningol chakouba haidana amuk lak taragadi aikhoi ningol chakouba ise kaino haibagi ponama lakani haidana adugi thamjabani adu masi restricted holiday oinaba honabada miyamgi support tawbiu haibasimu jahijari aduga loina na aikhoina aikhoigi ningol singda akoina haijaning badi akoigi kanna ngang bagi kan taw leire singdai na akoina haijaring badi ngasi ningol singna pibimba bo ningol sing thongjal adu aikhoina manipur da ing chingna leiba tungdo leitana leiba aduga akhoi relief camp da leiriba ningol singna ningol chakouba yaudana phangba yaudaba phangdana mayumda natraga kanoda phangiba singse makhoigi nungai taba du thamoi da leiraganda aikhoina ngasi chakoriba sisu tasengna akhoina yamna nungai re haraure haina tawbulate akhoi relief camp da leiba special sing du makhoigi thamo makhoigi yaura akhoi hona jaribari haibasibasu aina mayamna thamjage wafam sing asi haijaba golena mayam punamku thagasani aduga akhoi hauba hautaba akhoi sinjariba mawu pasing sinjariba singse masi mayam fazana lawbiu haina haijare aduga akhoi